Good morning. Northeast Window TV na sandok sa riba news analysis mayang tabir pupunamak po ahan mamagtada TAJIDA na taram na aktuary. Loina na nga si pause singda kari-karamba pau phongna kibagi haibado kananabagi damakta ikuigi studio sida. Guest amaleng sindo na labire, guest adudi social activist Dr. KIRAN YENDREMBAM. Serbo Northeast Window TV ki maikadigi taram na aktuary. Kai kum na bochari. Sir, pause singda nga si ayang na phongna kiba pau amatang lokachabada ikuigi. Imphal-gi ring road ureb uyung tamkray India da ahanba noise control yawba lambi oigadawri haina sumaina phongnari sir sigi matangse sir gi wafam phongdokpiyo koi huji irang muraksida koi gi tasengna haragadi huji leingakna development khara tawri hana praja miyam da khudol tambasi irang ji yengnarodi pura nakan onaba manwa pot amokti uragasu afaba pot amne lobu tabni ago tasengna haragadi koi gi manipur praja miyam na huji pamisi any kind of any form of development sing si tangai fadaba praja sing sang dia da pot orgasu taseng na hujik praja miyam na pami udi hujik laiba issue aduga hujik laiba pot sing si chapchana hujik laiba conflict si thoiba koi mitai ga kuki ganena laiba aseng bagi mase government manipur aduga union government aduga makoi kuki gi su ya nariba kangu sing duna ngasi praja miyam da wahal liba pot sing sida kuki jau community gi tongan ba makoi gi separate administration ma sagan na bhona ba praja miyam da piri ba chaithing sing si lotion bana hena praja sing development sing tau paikhat liba sing sida gi de hena pam pot ama praja sing na oidi habse masi aina hajab wafam de manipur praja khudimang na masi pam ga leba pot amani development tawda phaba phata wafam leite ngasi lambi sorok yam thina phattawa aduga koina ngasi taseng na chatliba lambi sing si almost ayambana imphal mayon da leiba lambi lerak ada IVR road mayam leiba sing kasi amta chatpa yadaba ifun yam thangba adagi loin tawkhairaga kom hutlaga porhol achu mayam leiba da masi extend prone oiba yamna kari haita miyoibagi punsida masi yamna khudung thiningai oi adubu ngasi di koina khudung thiningai oiriba mayam sing sigi mathakta koina ngasi di kaino haikanda koi tasengna haujik aikoigi lamdam masida hojik thoibe irang sina hena miyoibagi life tadi hena sathina masi khudong thiningai oibo potu oirakpanina masida development singsidang asi sumaina khudol tamiba aikoigi tasengna haigadi crore mayam amagi crore lisingam amaga satret humpu taruk warmane maduga 51 kilometers road adudu road mayam ama sigi ring road mai semba lane mari gi oiba aduga lane ani oigani sida sibok adagi sida cycle gi adagi sigi chen lambi trekking sing mayam ama hapkani khorkani hariba pot mayam singsi taseng na sum yengu matam da haib tare thoina masida importance lai da bodona praja miyam dum longna gani adum masi election mayagi taseng na harigadi mayam ama election campaign oina tawdragasu madugumba ikoina irang mraktasu development mayam ama tawri haina madu praja singna uraga wahan thokse adom doina hanarakadra aduga ikoi swai imphal mayonda khudom na haibda pauna bazar thangal bazar swagi leiriba bazar gi area da leiriba singsigi lambi macha singsi aikoi ta sengna ga susisin ya dro pot amadum oi aduga mayam dum hainei phajana chatpa yariba kaimta kaidriba lambi pareng se koi kangla gi northern gate longi thangba north east surongi hotel classic grande leiba hotel classic leiba grande nati adugi pareng adagi koina dm college mamang sumba pareng singda adum semaga leire aduga lambi chatpa yariba kharase koina khudam na haibra tidim road ki pareng sima aduga se iroi sem dagina khoi somda makha haidaba irosing makha leiba khara adagi koi somda thobalom sinatana manipur gi lambi afaba leitrena even koina hojikchu imphal istrom da haraga iril bung dagina koigi adum ada kairau langdum chatpa lambi aduga koigi ngarian chatki lambi sing chatpa yadri haina mayam na dum mayam ama complain leiba pot mayam leiba posne aduna sumba lambi gi project phajaba mayam ama aduga atop koigi NEC dagi oibi ai aduga atop dagi mayam ama kari no Asian Bank kano ma haibani moi ngarang torbi sai bank mami ngi chung thoktre ko adugi sumba bank mayam dagi lautharaga sentang lautharaga aduga makoi dagi season semi posings diam afaba pot amu oi aduna aikoina hauji thoiba irang sing su ta sengna haragadi sabchana masi koigi state ki forces sing aduga paramilitary forces sing na yokshan bada atuba matam da koina irang lakshan bon abdu lambi thong di phattaba yade adubu masi koina lambi thong sembolom da thadraga lei mota irang ji kamain loishalaga praja sing da han dong amuk tangdu leita na pisoina leihan bangam gadagi haiba potu khudolo intambi bana praja ne hena taram na okane na ilo semana ha matam jake gachari sir aduga ikoigi sanga express da phone gi ba paw ama khatang aikoigi mamang da nungai ta ba thodok ta haidare SDPO anan more da hat kibaga mari leina na aikoigi asigi case asigi mari leina na formal oina aikoigi miyoi ani amuk hanna numitarani thoi
नुमित तरानी थोइने पुलिस कस्टडी द रिमांड लौथखरे सर सिगी मतंग सिदन करी वफम थम्बि अखोइना हुजिक एसटी अनन हाट की बिसना मरम ओरकांद मोरे द अनौबा चेंजेस मैम अमा डेवलपमेंट मैम अमा उरई मणिपुर पुलिस कमांडो गी आई मरुपने कोइगा फुटबॉल सानामिनबा कोइ मरुपने अदुगा महाक सिगिबो मतुंगसिदा महाक हापदा सेनरिबा कोइगी फिलिप्स कोंसाई अदगी अमदु ममिंग कावरे मोय अनि सि मो यामना कनोदा हकथेंगना न चेनाबा पोट अमने हाबसि खंगा मतुंगदा अखोइ मखोइसि ngasi फावदा मखोइसि कराइदा लैग्रबनो फाग्र मतुंगदा न खंगदबो पोट अमा लाकबदो ngasi दे मु अखोइ एनआईए इम्फाल स्पेशल कोर्ट न ट्राइन थोनी पुलिस कस्टडी रिमांड पिक्रे मखोइदा न हाइबो पोसि यामना फै अदुगा अखोइनि इन्वेस्टिगेशन से वेदर एनआईए ओइगरा स्टेट फोर्सेस ओइगरा अखोइ स्टेट के एजेंसी सिंग ओइगरा मखोइनि लोकल सिंगसे तुमिन दम पेंडिंग लेगिबदो नम तौबा इरांग से मे अहुम दे हरक मतमदा अखोइना हेमजित का लिंथोइंगा बिचनुगा अनिगी कनोगी कनो सिबै मतंग दा हाइब तारे मखोइना पारम फोन दो अखोइगी लंदान दगी अदाइदगी फंगे अदुगा मसिगी सि अखोइ सॉरी कुकी लालौबा अमगे नुपीना मागी फोन दु पाइरगा लेरमी अतोप सिम अमा हापगा हाइबा पोतुसु अदुम तुमिना लैग्रे हुजिक सेंगना हारगदे अदुना वेदर सीबीआई वगैरह एनआईए वगैरह मणिपुर स्टेट पुलिस की एजेंसीज मैम पुलिस की मखाद लेबा मैम लेगा अतोप स्टेट की एजेंसीज वगैरह मैम लेबा सिंगसिना केस सिंगसि पाइबीबा मतमदा यामना थमोइ चेंगना ट्रांसपेरेंट अकाउंटेबल होइना प्रजा मियामदा अखोइगी डेवलपमेंट सिंगसे सिबोक लेरे हाबजे फोंद्रगदी मनुंगी पार्ट एंड प्रोसेस ऑफ इन्वेस्टिगेशन दा हाइदोप याबा यादब खरदि दम लेगनी पुलिस की पोर्ट अदु तागसु मसिदा प्रजा सिंगना हुजि खंगनिंगिबा पोट मयामदुदा अखोइ मपुंग फाना खंगनबा ngamdabadona khangba yadabadona khangba yadabadona tawba pot manba mu yawbaduga krai da lotion girno case asi khangdana adum investigation gi manungda process tadum lehelakanda adum still loibe yadaba yamna sangna legibe investigation amadona adum thammakanda miduna hingingai tawduna sigra matung investigation da lehoba aruga aikoina tasengna harga aikogi english ta harga aikoina kano haina bi mulai parallel line never miss each other na yengda yam phajaba chapting ba line ani aduga mayai da leiba gap parallel line ani du gap to di kadong da samjana bi yaroi da wa chamana ba gap ama maton ju makhong ju leiba adugumna ngasai gi investigation se dum leihigadra haina khallakanda aikoina manipur da ngasi di investigation gi any part process sama natraga any sigisina woroisina mapora kana prajada justice fangbase kayam thuna phangadu habje khangda aduna justice delayed is justice denied have reports in ningjanga kanda ikona judiciary gi mapangal aruga investigation gi mapangan solabnina praja miyamna justice sama phangani aruga aikoi gi tasengna harga di masi wahan thok laigani tawriba makoi gi investigation je habje ngasi fawda sab chana thajab ma praja moina ngasi amta phangba ngamdabse masina aikoina any case phara matungda makoi gi dum karai gaidai no ka toga india gi laws da adum thado oga satki gadra haina praja sing admane khanaraga lei thaga chari sir aduga khoi gi sanalai pak pause da phone ki ba yamna nungai ta ba haigadra taba da nungai ta ba wafam haidare kamaina haidi khoi gi manipur gi maitai macha PhD tawraga khoi Mizoram University da leijaba mahaksina khoi arambai tengol da mateng panglui haibagi da makta khoi Mizoram University gi mahairoi lup haitare Mizozar lai hariba kangluki kangbusina khoi Mizoram tigi khoi register da magi PhD registration do kaknaba hairakre haibagi wafam am phongliba sir sigi matang da kari haibining Hojik thoibi irang sigi matang da ikoini any social media platform da Facebook da Twitter da WhatsApp da share tawna ba messenger da any port platform am da share tawu se yam thuna masigi pot se ikoigi hek thabak ama tawu su masa or other achoubo report mayam sing se lewa kyuna pang matam da ngasagi ikoigi thoibi irang sida ikoigi mai haijan badawna aduga community ani gi marakta kaidongoi da wari sana ba yaroi da woman ba pot amakak ting asi ikoi thuna social media da thakat pase masina masak amoi aduga ikoi yekna ba singna ikoi lan changma matam da sumaina ikoi ana khudak da thagat pa video clipping thagat pa adagi mina wari sana ba thagat pa sumaina sum tawbusina ikoi na yekna ba da khulai bi thok bodong na thok prai na khalli aduna ikoi na swai da news analysis or any tv gi discussion man nei na ba matam da ikoi na yamna haiba ya da ba mayam se ikoi ju pharaga ngangaga lei adu masi ikoi na u ba khan bane hana pungang da ngang ga su madugi dana maram mama oira kanda ikoi ta sengna haraga di ikoi gi irang sida ta sengna haraga di suloi lotion ba yaroi da ba mai cha is da mu thau hajin ba da thok pot man ba yawi aduna hujik PhD tawga kano da Mizoram University da or mana lei siko university makhakta masigi potsina magi group to na
lupa lising kun pang wala pa gai sungang usai sigi posek tor paganda ekoi evening atheng bada moi letter head amada smai troga ma si posi khudak ta mai mathak ta kanu lokho kadabni ma tan thok kadabni kho kadabni haiban singba mayam ma madugi pot la yu posina hojikti ekoina adumaina tawba potsimana ekoi mafam aduda Mizoram da leidiba reside toroga na daga like tamaga leidiba mayam amada su sumba pot ama even ekoi sira leiminabada simi sina smain tawi adu tagar si community sing se ekoi gi mrakta leibada ekoi gi kano tawba yai haina makoina interpretation si lana halakbasu yai maramdi ekoina sida manipur gi thoiba crisis da ekoi mejo community sing si ekoi 𝐀𝐍𝐶 community gi marakta singaga su ekoi gi manipur da di ekoina mejo isinau sing si oiba magi properties another any makoi da khud thaba khotpa gi to kya ta de aduga tasengna haraga de ekoina narco terrorist ni illegal immigrants ni hana lowiba ekoi 𝐀𝐍𝐶 frup nang du yawu da ekoi gi hana leramba 𝐾𝐍𝐶 nataba ji new 𝐾𝐍𝐶 nauna changjelakpa drug ki aduga mafia cartel aduga narco terrorist ni leiba kangu sing da khud thaba na sunga sidi ui aduna sumba mayam maraksta ekoina state thangnaba anis da ekoi gi Mizoram gi state government asu mamang da palamba Joram thanga aduga madugi mathung tarakdu je laldu homa anina pirak statement mayam je tongan statement mayam ama manipur gi issues gi hoji thoiba conflicts gi mathang da pi adu pi ba taraga jo hoji laldu homa na mana he charactering ai daina ka badagi na pirak ki statement duga ngasi ngarang amuk anouba latest development da tholok statement gadi ani ji khara contradict oi ba khara khena ba pot ma ekoi mayam uri maramdi hoji manipur da reside toiba 𝐾𝐍𝐶 community and makoina makoi family ne na moina konjalaga thamiba kangu sin toriba demand si matam gi demand da aham separate administration mathang da amuk separate territory mathang da amuk separate mogi land man towan man taliba poching gi pandam leitaba firep leitaba magi palefam leitaba potona pandam talak posina ekoina khut thinjin bada khara wagadra hana masi panbagi mathau ta masi mateng pangbagi ekoina mathau leitaba ekoi gi natabra hana makoina press ta throw statement sing the pigi report sing the media report sing the coin ufagi and on the other hand amuk manipur da leiriba 𝐾𝐍𝐶 furuki aro narco terrorist sing gi mouthpiece ni spokesperson ni tholok pani makoina paisa thadraga tholok pani launariba ITLF kumba indigenous tribal leader forum gumba aro committee on tribal unity ko tu gumba sina tholok statement da amuk ekoina nahan kanona ITLF na thokiba statement da makoina point 10 yawo pot ama thokpa matam da yamna nuai ta pot mayam yawi hojik laiba anoba development sing da ekoina kanoda ekoi gi Mizoram government chalaga haijaruba tangai fadragadi if required ekoi gi leiriba MLA mayam sing se matam gi matungina resign tawhanba adu tawba mayam ama yawi adana swice da ekoina tasengna hairagadi ekoina matam ama ekoi ngalingai matam dagi ekoi gi ningthau palingai haktak dagi 33 AD dagi nongda la pakhang bana madu mangon dagi haurakan ngasi phawda ningthau humdraga nipan haiba tare hujik paliba leisem basana jawba uji ki ona leiriba titular king aduga sigi mamang lai oken ro thaga di humdra nipan hai tare makoi ningdau humdra nipan gi haktak dagi palakpa lerekpa ekoi gi puwari ga sagon ro lakpa mayam singsi ngasi di anoba history ma tawana create tawnaba ekoi gi habitual liars na igi term da hajaba 𝐾𝐍𝐶 narco terrorist 𝐍𝐶 community ne na haijariba makoi jina ngasi di tarokana manipur praja miyam je taseng harigati ekoi gi mai kanna yankhatla kanda mathak sida ekoi khang gumba chauba patra ma thamma kanda haib tare madugi pota ekoina mai yankal mathak ta khangaga layu haibagi pota ngasidi amakak thamakpa pot amakak tala akanda praja miyam jina khangbanga maktabagi khangbagi pangal du madu hen gidna madugi pota da ngasidi achauba irang si sagat pada praja gi movement miyam ama government ama leiri haba kaw gana ngasidi praja sing haura kanda irang sing ngasidi civil war type situation amada ngasidi leire chap chaba civil war ma oidragasu aduna haugi chumba leaders mayam ama aduga chumba ekogi kari haitare kudakta create tawba paisa khrana dum neega chatpa yaba adum frup jati manung da singye hana 𝐾𝐍𝐶 singje british na ekogi early 19th centuries da ekoi manipur da makoi ji ekogi lamsi protect tawna ba ekogi swaida paisa khra pira khra nungai laga makoi neega tawga ekoi countries ji makoi kaman gi makha da makoi dum khra dum smai sin na ba kangu ne na khallaga porki ba kangu se masigi pochina makoi gi adum ba wakhalon dum ngasi so adum chakhulaba technology kamtheng chakhulaba malem gi lamjen da ngasi di achauba ekoi shumba lamjen tongan ba development yaw matam makoi di am fiction na makoi gi jaga da handaraga leibagi masak sapsan ta akanda ngasi di mioi bagi punsi mioi bagi khunai marakta leiba kanda masigi khunai lon aduga masigi mayam singse masi kauthu okanda makoi gi oiba loma makoi gi oiba communities dang hengning bagi adu communities na tonga na ta na moina hek chalu mofam singsi so adum makoi gi kari hai tare
khana chainaba hana chunaba sina mapung oina dum thokpa adu makhoida adugumba peace haiba wakansi yaudaba only irang violence haiba potsina mamang tharaga chatpa pot amakak ekhoina gasi lai aduna ekhoina hujikti ekhoina hujik phangiba paramayam singse masi karino haikanda never let a heart lesson harden your heart aduga the hard lesson of life means to make you better not bitter and haiba potse ekhoina ngasidi praja miyamna khangba mathau tai haiba potse ai smain thamjaki nungaise sir aduga mathang asina khoi sana lai pak pau se da phone gi ba paw ma khatang lo khatchabada kaino haraga di khoi manipur da thokli ba maitai amasung kuki ani gi kangluk ta thokli ba irang asida khoi gi michang mikai nai haiba gi damak ta khoi gi AR gi personal sing se ai manipur gi miyam amasung khoi gi lenga pai ba BJP amadi state lenga na center da kan lo thok na ba gi damak taksin duna lai ba phipam marak asida khoi gi manipur gi governor anusha wikena makhoi na tawri ba thabak sing ase singthane ngai oi haina phongdok khreba sir segi matang na kari haibini mase yam nokning bo wafam ne akoi governor phongdoi waje akoi praja amuna tabada akoi yam angang sing na de an sing na phagi tong na kong I tare ka haibda di film de yore hojikti dialogue mayam se akoi media da phangiba newspaper da technology ba newspaper gi heading kar hamna ri mayam se praja sing na pam potugi ona tena banga ta manwa moin tawe maram di hojik CM na akoi amamu haire ba hojik governor smaina haire duga CM na di manipur tugai na khonar bo sing na ngamaloi aruga taseng na haragadi nakhoi air personal sing se akhoi na se nakhoi chaba tha kan da irang sing ji yeng na bai dong ta kau gi banate nakhoi na taseng na thabuk oina paikhat laga praja miyam gi property praja miyam gi life sing je kan banga moidu gadi nasa na sa gi mpham da han gi ya ne na ngasi numit tarani ong ki mamang gi statement da sem na pi gi blai masi gi pura ona taina ba yam na kano da makhadang ona ba pot ama de ngasi governor na sing thara I pot se aduna akhoi swai da akhoi article 355 se chalai de aduga manung da smaina adum me mapanda di kano oidre kaina khoina haigi ba pose yam chumbo wafam ne adana khoi swai da di khoina birena honorable CM na haigi wafam sing da khoina ningjange maram di kaino da khoina swai da khoigi CM su mangai re khoina government of manipur secretary home department na order ma governor gi ming da thokhi matam da kuldip singh gi ma appointment aham da security advisor na me gi mari da hakro matung na me kuntra ma to thokhi ba composition of unified headquarter gi port combined headquarter da ABC na component khai da amakak yaw akoina Minister Manipur can call a meeting as and when required. He will head such a meeting in a high wado ngasi phaw de koina ko udri aduna swais da koina tongan ba wafam mayam ama media da phajaba tanabagi media da puthopagi pota leirakan da akoina 355 akoi karino haibase mayam na khangnare aduna masidi akoina akoi state ki matter oragasu state ki affairs oragasu kind the it should be the duty of the union to protect state against external aggression and internal disturbance to ensure the government of every state is carried on accordance with the provision of the constitution and high port article 355 the period board money aduna emergency provision manungda yamna maru oiba article article 355 se mapanda khogi chanadaba manungda chanaba aduga lona tukna thamba board ama oibuduna ngasi fawda people gi voice mayam ama tarakanda warit mayam am lo kanda law sem gi power ama legislators sing the period sing legislators sing na hoji fawda assembly gi mifom ko bungam dan leibase article 355 chanaga leibuda masi state purasi haibadi leite adubu state sina ko bungam dabani aduna mahaki chapchana yamna mapung fana magi kenoda pong na haitari state to magi ngakcha bangam bagi poto leitrabra adu dinga si akoina manipur gi square kilometers si 22,327 square kilometer ni hai adu da swai da akoina yamna la na ngasi faw da koi bog yauna interpretation si halu matam da khangai myam ama tanaba matam da manipur land revenue land from 1960s si masi sing da chanai chana den hai pot ki myam ama lei adu reform hai bisi kaino reform act hai bisi reform gi arthur si koni yeng matam da reform hai bisi akoina semdok chana bagi praja miyam da right myam am pi na bagi madung ba pot am khak reform tong bagi tanja am ga pi ne du ngasi mok reform amata lei tabani na MLR and LR hai ba pot 1960 gi pot se ngasi de akoina pata ama mayam ama lei ba taraga su hai ba tare madugi revenue subsana collection tong ngam da pot am lei so da ST community sing se masi hai ba community hai ba ST community hai lei is just ST hai is just only a tribe the people pot ne ming thola ma khak ne ba aduna community hai lei ta pot to ngasi de akoina community amado no sagal akana madugi community dum no punjal akanda ngasi de akoina manipur gi mitai na su ST demand se restore to hai ba pot am lai
ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯅ ꯍꯥꯏꯕ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤꯁꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯂꯩ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯂꯣꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯩꯈꯣꯏ ꯏꯀ꯭ꯋꯦꯂꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯁꯦꯐꯒꯥꯔꯗ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ इक्वल राइट जस्टिस लोन फंगदम हारगसु अखोगी एक्सगी मनुंगदा तंगान तंगान मयाम अमा अवांग अनेम खाइबा मानबा लो मयाम अमा सेममबसिना बा अखोई मियोब मरक्तसु मियोबगी मरक्ता अनेम अवांग खाइदोगा थममबसिना तसेंगना हारगदि अखोगी कॉन्स्टिट्यूशन गी कनोसी मसी वीकेंड ओहलकांदा अखोई मरक्ता यंगथिनबगी चांग हेलकांदा अखोई हाइबा अवर्ड्स हाइबा पोटसे लैतदना आई हाइबा पोट आई हाइबा आई कम्युनिटी हाइबा आई हाइबा पोटसे लाकांदा ngasi शासन तौन होनरकपा मयाम मरक्ता तिन्न होनरकपा तरपदुना ngasi अखोगी integrity to yaudrabnina without integrity without knowledge is weak and useless have a poto sabchana tare aduge and knowledge without integrity is dangerous and dreadful have a poto ngasi koi manipur da sabchana thoabani aduna swai da koina emergency provision manung da koina article 352 to 360 boki potse yamna kumna praja sing naina ba mathau tai masigi provision manung da state ta piriba power na karino aduna state to da koige center na di madu direction pira kanda state ki legislature mati state ki judiciary di madu ki pot to thidi ega tamba pot amaga su yawgani aduna swais da koina kano emergency na india gi kano da ngasi fawda ahum lak thokki da 1962 da ma 1971 da ma 1975 da ma ne koina ngasi di khangaga lei gi mayam da hujiti constitution gi provision manung da india gi adugumba kano de haiba mayam praja miyam je loina mak masina constitution gi kano sing na pullaga leibani law je ekoi law je matak ta kanam ta leibi ade law na loina mak nelaga leibani law gi matak ta koina nelaga leibidi ade law do koina matang matam chana fajana ningthijna season na badudi ekoi ngasi lengak padi yawbirba sing aduga ekoi gi law paidiba administrator sing law paigada executive sing bureaucrat sing mayam ama aduga swaida ekoina executive legislature amadi judiciary gi magi mapangal ahum josebi makong ahum ga chamane haiba posna sinagado pot sing sina ekoi gi political instrument sing asing ningthijna sinar taba aduga masigi kano da leiriba phammaga leiriba masigi share tonga leiriba ekoi gi mayam sing sina magi chapchapa moral responsibility sing do lok tabnina ngasi social virus mayam ama haiba tar ai term da social virus mayam se masigi chapchapa fencing ama khana hona dabduna ekoi di chapchapa problem mayam ama ngasi praja miyam mayok na lawi aduna ekoina lebak miyam gi mihutni ekoi gi democracy lebak kama da election torokanda praja miyam na makoi ji lawfully elected oraba kangu sing ji makoi gi wakal thongna pangal mayam sing se masigi posing ji fudo kanda thamoi sengna sincere honesty do yauna mother with respect people gi voice se respect to wirakanda hona da bataraga di ekoi se ngasi maning hanba kunai marka yawaga leihrakanda ngasi thoibe irang sing chuma mayam sing se ngasi phawda thupsan bangam dana lakwa mayam sing se sumaina adum leigani aduna swaida ekoi elected mayam sing toina haijabane ekoi parliamentary practice se yamna mathau tai magi practice kamain tawgani ada parliamentary procedure mayam sing se ekoi procedure sing di kan me yadabani na procedure sing si kandra madung da ai kai da budaka tai ekoi ahalaman singna mamang da yibasingna chatharamba pot mayam singse masigi singse aikoina khitang copy tawba natraga madu understand tawba natraga madu gi track to the kahendan chanaba honabada makogi precedence haib tare aduga the tradition culture convention aduga practicing mayam singse aikoina sab chana rule book da law book da iriga yawbada thamamada khatang oraga su madu gi convincing and practicing pork se yamna mathau daba potama ngasai parliamentary practice se khangbama haibama changbase khangdabana haitabana madu gi practice to yawbunga moi tawbunga moi dobunina ngasai horakpa mayam sing loina horaga lakani aduna ekoina hainaba lei amuba visual se ekoina natraga amuba color se yamna fatna ekoina kari haitare khanai adubo ekoina amuba poto madugi poto class amada blackboard oina amuba pot blackboard to thela kanda angau sok to ne ira kanda satra singda ngasi oja singna takpirak pasingduna madugi satra singdugi career aduga ekoi gi life ki future gi achauba chainga chailo mu oraga lakpase masigi sinaba adugumna ngasi uriba mammiba thodok ama manipur thoiba amambana chapchana kupsallaga leba manipur se madu afaba madugi wahi natraga afaba madugi magi parliamentary practicing dugi manungda chalandamni koina haijarise aro convincing and practicing phajana torokanda madugi potsing je koina praja miyam da bhap ta hana honaragadi ngasi gi sumba thoiba conflict miyam si su aruga irang mayam sisu sab chana thengnagani aduna ikuna chinda narco terrorist thengnaba or any singda ikoi manipur gi integrity natra manipur saktam maduga manipur gi apunbagi saktam thugaina honor mayam amase makoina ngamaloi thengnagani haiba pot se ikoi khudimaki thamoida wakalda leiba taraga su maduna sab chana ikoi punjan minara ganda leiminariba fruit mayam ama
कोई मतम ngaligai matam dagi koina ngasi hingminari ba furup mayam se masigi mayam je punna amutang hona minadragadi ekoi furup amakhatana honara kanda ekoi manipur da santi khadu da purupang amoy ekoi khudimaki ekoi gi khutting thokmina ba adu khoi punna hona mina ba angam ngam ekoi na ngamjaba thak to da ekoi na honara ga mateng pangjana ba daka tai aduna napi gi mapal kai na tang kai gi pan abin tang haiba pot ekoi na haina ba malai na ko sumaina sumba mayam sing je koi ningjanga kanda ekoi sing se amatoina kamani himina sige haibasida ekoi kari tabo mathau tai haibase masi khanar ku matamda ngasi gi laik laisu hairaba manipur gi think tank aduga so called ekoi kari haid intellect circle da laibu kangu singsna tumina chin men laga aduga mid ushel laga ntra nakong men laga pham lai thopna taba ngasi ekoi ka chu khangdaba ekoina ngasi gi news analysis khanaba da naina bada yawbi sigi mahut makoina ekoi singji takpiba natragana makoina mahut chelaga thopiraga madugi sumba do and don'ts aduga madugi afaba phattaba mayam singse praja singda tamoi sengna mapana puthu khanabada mating pangbiragadi ekoi sumba irang sing natraga external threat sing external aggression leiba mayam sing sumba mayam singse kedungaida masina lakthuraga chatlakanda praja mayam je awawa tahan mangam thajade aduna makoi singse matam leiringai bisida tholokuna fai aduna ekoina prevention is better than cure haiba poto ngasi de ekoi kaino tawbuni madugi proverb de ekoi ngasi prevent tawdabuduna ngasi di cure tawdu wara ba pot amoina leiribase masagi hena awaba tarakani aduna hujikte ekoina tongan tumdhar ruga lay raba aduga 19th century da manipur da pusalaki ba british matamna aduga ekoi matam alis kaino da na 20th century adwai da ekoi masi adwai bo tuminna luppaga lay ro potama ekoi 1993 adwai da gi early 90s da ekoi naga kuki class da gi amu khatang makoi gi kaino singdugi sep kuki people sing je safeguard tawna ba aduga against madugi peoples against ethnic conflict tholokpa mayam da kuki people sing ngak thokna banena seng bi tongana makoi ne kuki inpi haibase ekoina public domain da ngasi kuki inpi adugi branch lere adu kuki inpi ya athras ekoina kumna thijelu matam da ngasi kari oramge haibu matam da ngasi state ki intelligence adugi state government ngasi bo pan ge oji pali kanguna masi ge posi yengdra leibji kari gino wahangam lai kuki inpi ya athras is mine haibani the kuki inpi is the traditional form of government of tribal kuki people metaphor of clanships and villageship haibani adu targadi ekoina hojik government within the government leiba yadabanina koki np haibji government haibani np haibji anu koki government haibani anu koki government na public domain da sumaina thammaga leiba potse masi yam thuna masi gi potse thupchanaba domain public domain gi lauthagi nabasu government sinba mathau tai aduna ekoina swaida any pot ama aran ba pot ama torpu matam da thengna bada ekoina achumba leirigei madu kaino do aran ba singduna lakthurga chapadinga moi ngahaktangi di moina chakhibe aduna ekoina tuminna achumba amagi damakta chin melaga adu khut pullaga mit menjalaga nakong menjalaga leibana ekoi matang matam chana ye hogdragadi madugi chafu ji kangar kanda yeiragadi kai pelinga di yening momong semba yai adumna ekoi tawba phai aduna isingidi magi sep laite magi kaino ji any pot ama leiramba jaga da yanabati nagi hai mong do sum leib di yaroena ismai tamjaki yam nungai je sir aduga ekoigi huelan papau se da phongki ba paw amatang ekoigi pre movement regime lawthokiba aduga border fencing kharagani haina lawthokiba sigi matang da ekoigi home minister oiba amit shah gi photo thaduna photo mai thaduna ekoigi mizoram gi miyamna khamthengna sauduna haidar yaning da ba oina phongdokuna koina protest tawkre sumaina phongdiba sir sigi matang da na kari haibini ekoina swaidane ekoi hojik government je ekoi de facto government ore de jure government oidre hai je kaino da ekoina masi every talk kudingi ngarang ha ekoina hai je kaino da ekoi chapchaba powers laitaba aduga government ji sasan chalai ba haitre haina article 355 namsel laga manung thama music court de facto government hai the example in p kan da ekoina se driving license sama tana ba matam da aham ba gari thauji pura haitre ngai da learner license na ma pi na ko adum ba government am oire chapchaba permanent license to ekoina de jure government oidre hai potu lakone aduna huji government ji lengak the center da even civil society organization dona protest over demand to we por me khone dum ure aduna free movement regime koi frm ji koi kaino si FMR ji sanaba yaro have 16 kilometers ki
pot mo yamna kumna madu changba yana bagi pot ama leram bodong asi thingakpada makhoi ko ki jau fruit ki oina masi yamna so discrimination amani makhoi gi mapa masa mari mata mayam singji unanaba mari khudong chaba manghan bani kaina hai aduga somda Amit Shah na madu ki pot kharagani harga pot ama ekhoi gi northeastern state whole state ekhoi gi Brahmaga Myanmar ga tainari ba pot si even 1670 something kilometers away 1600 kilometers away 3 kilometers si ho na leirabini na makhoina ngasai anova settler mayam sing si illegally makhoina pusalakpa mayam sing sina ngasidi leibak ta India gi adugumba integrity da aduga Manipur state any northeastern state ki integrity mayam da mogi thugai na bagi masak ama oirei aduna madu oirakpanina praja mayam khang ngam da ngasi thengnari ba samasya mayam se lotion na bada maksi gi mitop miyan cha mayam sing si foreigners mayam sing gi sangak tana bagi pot madu gi border fencing is dikhabam thokpani atop atop mayam ngi chapchana khai masigi pot si aikoina only northeastern states sida aikoina masigi center kenogi center na ngasi phawda miyeng akan basang dabra nadaga palami balengak singjina matik sa dabina daga madu keno tog dabagira aikoi matam mama aikoi gi lerami ba aikoi gi square kilometers aikoi gi hoji 22327 square kilometers haib dagi hena sound pakna aikoi gi mitai gi kingdom haib dare manipugi adumba lerami boto ngasi de aikoina chapchana ngasi di madu manghan ba southeast asia da yamna mapangal leba matik leba podam oiram bodo ngasi di madu sum sondarak bagi pot ama lai base aikoi shumba mapalom dagi changjel pa mayam sine aikoi gi swai gi indigenous people aduga yellow fruit mayam se tam tam sum yosalak bagi pot ama ngasi koina ubuduna ni aduna sigi mayam sing se koina ngasi di aikoi British ki kenoda his kenoda makoi gi history da makoi ji British aduga malim gi keno mayam da makoi ji khwai dagi keno conquer hai tare koi malim gi jaga sing loina conquer toroga mapum sing ji makoi na adum loilam challaga da ngasi loilam sasan ji sando oga lakwa potu koi gi Manipur dagi sum dagi sahi trama nga dagi ona chapchana under direct British ruler ma sahi trama dagi hena leiki de hena koi gi ai balari sing wari sing da koi na thengnai 1891 dagi 1906 boxi chapchana direct British ki makha lai adu makha tarakpada aikoina ningkha tambasi India dagi hana Manipur so han ki aduga masagi constitution lejaba aduga masagi lengak sasan lejaba pot ama aikoina oi adubu British na sabchana mogi Indian pattern of kano haitare administration je Manipur so British na introduce tarom bane na aikoina che kano singda ai balai singda dum thengnai aduna swais da aikoina kari haitare masida history si aikoina nainaba masu mathau tare aikoina swai da free movement regime FRM masigi potsi kari maramgi damakta thinga ibno kaidobaino hai matamda aikoina history gi atopa kaitharak pot mayam ama ngasi history da yeng matamda lakpase sisna aikoigi da sengna demography da kaiba mayam lakpanina hauji aikoina ST restore to da biya de haina tongan tongan ST demand committee na world meeting council na adagi koina federation of how many xyz mayam mana ngasi di adum adagi maitai tribe union na tawr idna ko ada maitai gi ethnography amadi latest socio economic report sing thara kanda masigi posi tohon gadamni hari je aikoina history is the study of change over time and it cover all aspects of human society have potu lairagazu madugi potu lairena matam matam gi awon baduna history gi potu loinamak history du nainaragasu khanaragasu madugi pot mayam do aikoina maduda political obi social obi economic changes obi natak any pot society lai pot koni khanar bataragasu madugi history na pullaga thamamba magi event mayam haitare magi memory magi discovery magi collection magi organization presentation interpretation madugi event mayam dugi pot mayam dugi hanba matamda ona tenan lakada por agadi madugi pot mayam ama history is an umbrella term comprising of vast event as well as the memory discovery adu mayam ama ikona collection organization presentation ikona high mayam je masi one to hanba yaro du pot am lakpadunina ikona swise da madugi ikogi mapana gi changjel mayam je hana tingjil laganda aikogi history singse masi khara hena kumna nainaba aduga Southeast Asia's country mayam singji manungda South Asia da aikoi Manipur na kamaina palame haibase aduga karam bano Manipur gi saktam se chapchaba ma aikona chapchana iraga thamama ma history se aduga document oina in written da thamama ma document laitaba mayam wari da leramba pot ama masigi pot mayam ma singse aikona kumna nainaba mathau tai aduna masi prehistoric
मैम नैनब मधुसु मथौ ताई ngasi di chumba pot ama lakpa je aduna aikoina swaida aikoina isallaga human beings singsina aikoina iraka the history gi thamamba se 3500 kaino da BC da sumaina sidagi hauki hana hai adubu aikoina madugi matamdagi aikoina kaino da nongdalen pakhang bana palakpa matamdagi hauna aikoina ishandana leiba mayam ama aikoina wari oina sum lakpa madugi masagi potu aduga madugi tradition magi kaino hai tare magi samnaraga lakpa ekoi gift मैम मसिंगदसु एकोइन ngasi थिजलकांदा सेमजन मथौम ताइ नत्रगदि एकोइ स्वाइ चंगजलकबा ग्यानमेन तादब कांगु इलीगल नार्को टेररिस्ट कांगु सिंगना एंग्लो कुकी वार 1917 1919 गायना तौसलकबा पोट मैम अमा सुंब थेंगरे इबसे कइनो हाइ कांदा एकोनि हिस्ट्री रेकॉर्ड पपचाना प्रॉपर्ली मसिगी पोटसे खंगदबा अदुगा मेंटेन तरमदबा जगा खरदुदा खुदोंग साब लौरकांदा हिस्ट्री सिंग क्रिएशन तौसलकपने लौय अदुना सुंब मैम से मसी मखाताना मखोइना स्वाइद चंगजलकांदा ओपा सादरम तौसिकी अमित शाह गी मोइना इफिजी मई थागेरा चीफ मिनिस्टर की थागेरा एक्स वाई नरेंद्र मोदी की थागेरा थानिंगबा थारगजु हुजिकी फ्री मूवमेंट रिजिम सिदी मसिदी पुरा थिंजनबगी दमकता ngasi लौरिबा गवर्नमेंट ऑफ इंडिया की स्टेप मणिपुर गवर्नमेंट की चीफ मिनिस्टर की प्रपोजल अदुगा फेंसिंग खाना पोस्ट याम फब खोंथांग अमनी मसिदा अदुगुमा नार्को टेररिस्ट म्याम की मखोगी थबक थोरम सिंगदो निंथीजना पांगथोप ngamaruidabunina masigi post मखोइन तरकने खले मरमदि मखोइन ngasi मणिपुर दा थोइबे इरांग जना मरम मोरकाना मणिपुर दा फादी फादे नते फाई अदुबु ड्रग की चपचाना एपिसेंटर ओरमबदो लाओस थाईलैंड म्यांमार दा कोई गोल्डन ट्रायंगल इन लेब पोटो मणिपुर ओइरा मेकाना मैम हाइनबदो ngasi kitang handaraga मिजोराम रोम थैदोखराबने अदना सिगी पोचिंग से अखोइना तुंगी फ्यूचर मैम अमसु सिखोगी ड्रग त लुप्पगा लैरकान अखोगी फ्यूचर मैम बैकबोर्ड मैम थिटेकपगी पोट से हजिकी फ्री मूवमेंट रिजिम से चपचाना थिंजनद्रगदि अदुम ओइरकान अखोज असोबु चैथिंग फंगने अदना मसिगी सि पोसिदि थिंजनगदबने ना आइदि दम आई ओपिनियन पिजगी याम नुंगाइजे थागाचरी सर अदुगा अखोगी मणिपुर दा खुंदामिनरिबा कम्युनिटी सिंगी मरक्ता लाना उहनबा हाइगद्रा असमा खोगी थौदोंग हाइदि कुकी नेशनल आर्मी कैडर सिंग अखोगी मोर क्वाक्ता की वार्ड नंबर 9 दगी मैतै पांगल नहा अमखक अखोगी मैतैदा पाउ पिथोक पिसिन तौई हाइबगी मरांदा अखोगी सिनिंग जेता फुबिरमले सर सिगी मतंगना करी हाइबिनी कैरोनिदा स्वाइसिदा अखोइना मैतैदा पाउ पिबा अदगी मैतैना मोइदा पिबा हाइबस्ति अखोइ तसेंगना हारगदि अदुम नाकननि मक्तो लोइमक लैगनि अबको एनी मसदी पैसा पांबा मी से कोइना इवन मी अमना आइना मरम मोरगा कोई एंकर मरम मोरकांदा आई कम्युनिटी लोइमक चेंथरक पे जाय हाइना खल्लगसु अदुम थबक ओइना पैसा खरदुना दम बांगथोकनो होनरक पोतसु मयाम थेंगनकनी वार्ड अदुगा एनी कैनोददी फज फजब मयाम अमा लो बुक त इरगा वार्ड सि चनगदबनी सि याय यादेना लेरगसु अदुम कैनो हाई तारे कोई फील्ड रियलिटी मधुगी पोटो ओइथोप यारो पोनी मसिददी याम थोइना खनने गाइते कुकी सु मखोइना सिबो ngam si tawi habido unna bo honar ko haib tare mako thaba khara sum mayam mang utta yada dan torok pone na idi lawi adana masigi posi de koi thoina kaino da kari hai tare kana bo porok do pona te kuki ne tori poto madugi potna maram mora kanda hena ekoigi ningol macha singi pota thamoi shu kanda madugi potu makoina torok potu da ekoi kari hai tare hena makoigi mayok ta lerak na macha ga makoina sinbani na idea mai law थागाचरी सर अदुगा अखोगी पोकनाफम पाउसे सिंग पाउसे द फोंखिबा पाउ अमा अखोगी कुकी एमएलए तरा नहाना सुसुम तांदुना लाकबा सेपरेट एडमिनिस्ट्रेशन पीयू हाइबा मखोगी डिमांड से अमुक हन्ना तक्सिन ग्रे हाइबा पाउ फोंगी सर असिगी मतंग दसो हाइबी अखोइना मखोगी पोसिदी अखोइना तसेंगना हारगदी चपचाना कुकी एमएलए तरा गी मतंग खनबसदी खनबु सुपम पामद्रे मरमदे नेशनल इमरजेंसी लाउथोकिबा इन साइ पांजगिबा 1962 गी द अहम रचिना वार अदुगा 1971 द पाकिस्तान वार अहुम सु 1975 द इंटरनल डिस्टर्बेंस ना लाउथोकिबा दगी मखोइना कुकी एमएलए तराना 21 जनवरी 2024 द हंदकी थाजगी कैनो द अहुम सु वीक द इकोगी आफास्पा से इम्फाल की जगह सिंग्स द वैली एरिया द थमजलो हाइबा पोट लई अदना कैनो द इकोगी मोइना ngang सिंग्स दी मखोगी चपचाना मगी moral behavior maduga mako political culture political behavior yaudraba kangu ma gyan men ta dabna no moi chingdol maton da berel maton da phamaga ngang pane ne koina lawi aduna mako gi singje koina chanaru khanaru ya wafam na te hauji makoina thadok ga
थममीब भूत मैम है तारेको सिंगथीजना मखोइना लोइसना होनरमद्रगदी मखोइदो ओनजलगा मखोरी हेलगा मेलगा हाले दो फिल्म द मखोइ तराजे सिबम नाबम खंगदना सिगिदौ कांगुनेना इलवे अदना हौजिति गवर्नमेंट असना लेंगा कसना यामना कुपना थमोइ सेंगना थिगलगा थबक पाइखत पखरदि मथौ तारेना इसमा याम तेंथकना थमगे याम सांग थमनिंद्रे मोइ तांग सर थागचरी अदुगा अखोइगी मिजोराम पोस्ट फोंगी पाव अमा खथंग लौखचबदा अखोइगी CAA bill se अखोइगी across India CAA to be implemented across India in 7 days sumaina फोंगी बसर सिगी मतंग न करी हाई कनोदा ओयो द वानिदा हाइदी कनोदा खुदकता ngasi chahi mayam ama keno tawna tanba demand mayam ama aragi makhoina tawbo mayam ama oidraga si numit masinga akna tharaga pibudi oiroi aduga miyobagi democracy da ai apam aning mafungdok pududi ai gi su anchor gi su xyz ki su loina maki right lay aduga taga su khoina matam ama khudakta yam atien matam da stick tawraganda hai tare demand mayam tawbo si masidi kaisu thoina effective oiroi na iswan ten thamdi नुंगाइजे सर मरिक सुंबा वाफम क्या मा थंबिदुना अखोइगी स्टडी असिदा सरगे अचिनबा मतम क्या मा काइथोकपिदुना न्यूज़ एनालाइसिस असिदा सर याबिदुना थरम असिबु मपुंग फाहनबिबगेदमक्ता सरबु हनहाना थागचरी लोइनाना न्यूज़ एनालाइसिस मतांग असिदा लोइसिनजरे मियेंग ताबिरिबा पुनमपुसो अमुका हना थागचरी